ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯣꯛꯅꯤꯡꯊꯧ ꯉꯁꯤꯗꯤ ꯂꯥꯏꯅꯤꯡꯊꯧ ꯑꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯅꯁꯤ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯅꯤꯡꯊꯧ ꯑꯁꯤ ꯊꯥꯡꯒꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯆꯥꯏꯔꯦꯟꯗ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯆꯥꯏꯔꯦꯟꯗ ꯂꯩꯔꯤꯉꯩꯗ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯤꯡꯉꯨ ꯑꯆꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯂꯣꯛꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯆꯥꯏꯔꯦꯟ ꯂꯥꯛꯄ ꯍꯥꯏꯅ ꯀꯣꯜꯂꯣꯏꯅꯩ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯉꯨ ꯑꯆꯧꯕ ꯑꯃꯗꯤ ꯂꯣꯛꯅꯤꯡꯊꯧ ꯑꯅꯤꯅ ꯊꯥꯡꯒꯗ ꯈꯨꯡꯒꯨꯝꯂꯛꯄꯗ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯊꯥꯡꯒ ꯆꯤꯡꯊꯛꯇ ꯍꯥꯟꯅ ꯊꯨꯡꯕ ꯃꯤꯁꯛ ꯑꯗꯨꯅ ꯊꯥꯡꯒ ꯆꯤꯡꯊꯛꯇ ꯂꯩꯅꯁꯤ ꯍꯥꯏꯅꯈꯤ ꯂꯣꯛꯇꯥꯛ ꯄꯥꯠꯌꯥꯏꯗ ꯁꯝꯗꯨꯅ ꯍꯤꯗꯥꯟꯅꯔꯛꯄꯗ ꯆꯥꯏꯔꯦꯟ ꯂꯥꯛꯄꯗꯒꯤ ꯆꯤꯡꯉꯨ ꯑꯆꯧꯕ ꯆꯤꯡꯅꯤꯡꯊꯧꯅ ꯍꯥꯟꯅ ꯊꯥꯡꯒ ꯆꯤꯡꯊꯛꯇ ꯋꯥꯏꯊꯨꯡꯈꯤ ꯑꯗꯨꯕꯨ ꯆꯤꯡꯉꯨ ꯑꯆꯧꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀ ꯂꯣꯏꯅꯅ ꯆꯥꯏꯔꯦꯟ ꯂꯥꯛꯄꯗ ꯊꯥꯡꯒ ꯆꯤꯡꯗ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯣꯛꯅꯤꯡꯊꯧ ꯑꯃꯁꯨꯡ ꯆꯤꯡꯅꯤꯡꯊꯧ ꯑꯅꯤꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈꯤ ꯊꯥꯡꯒꯗ ꯂꯣꯛꯅꯤꯡꯊꯧ ꯑꯃꯁꯨꯡ ꯆꯤꯡꯅꯤꯡꯊꯧ ꯑꯅꯤꯕꯨ ꯎꯃꯪꯂꯥꯏ ꯑꯣꯏꯅ ꯆꯍꯤ 500ꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯤ ꯂꯥꯠꯈꯤ ꯂꯥꯏꯅꯤꯡꯊꯧ ꯆꯤꯡꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯗꯤ ꯂꯥꯏ ꯅꯥꯃꯨꯡꯕꯤ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯂꯣꯛꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏꯗꯤ ꯄꯨꯡꯂꯩꯃ ꯍꯥꯏꯅ ꯀꯣꯜꯂꯣꯏꯅꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯃꯤꯟꯅꯔꯁꯤ